Lakhipuronline puthokchaba April ki tang 19 nongmaijing numit ki Khomjinba Pao tabirasi ahanbada maroiba Pao CRPF ta khut thabagi thodok adugi matangda Manipur Security Advisor na maralaiba sing chairak pigani lemna tharoi haikre Assam ki Lok Sabha Kendra manga da mikal ingtabna loisinkhre vote thadanabagi chang sada marfumatoi dasamik amatare oiki Uma Kongi manga suba chahi ki mipam lupasigi Satgaon Guwahati da laiba loisang da pangthokre WMC Manipur unit na mitai bu ST da chananaba khongjang makhata na changsinkhre amasung jiribam da chathariba football tournament ta hayeng Sunrise Club amadi Yaol Club final sanaragani Haujik mapung oiba pau tabirasi Manipur ki Bisnupur district ki Naran Sainada CRPF ki Chamaga Kunipan Suba Battalion B company da Kulai Paiba Singna ngarang nongyai matung nongmai kapsin bagi thodok da laikidraba CRPF ki Jawan ani amadi atai kaya da asokapan thogan ki ba thodok adugi matangda Manipur Security Advisor Kuldip Singna maralaiba sing puthokduna chairak pigani lemna tharoi haikre thodok asigi matangda Manipur ki CM N Biren nasu yamna kanna janingda ba phongdok paga loinana tangdu leitaba porakna na ba mathau tawriba security force singda chathakiba thawong adu pangdabagi thawong ni haina social media da thaturakpa warolama da phongdokre thodok adu da laikidraba CRPF ki SI adu Assam dagini aduga head constable aduna West Bengal dagini haire Assam gi ani suba tangke ki Lok Sabha Kendra manga da pangthokiba mikal ingtapna loisinkhre mikal commission gi matungina Assam da vote thadana bagi chang chada marfumatoi dasamik amatare oiki EVM machine sing akan ba cheksil thoranga loinana rajya sigi strong room kuntrani panda cheksena thamkhre banbayai tangka kasida Assam gi Silchar Karimganj Nagaon Darang Udalguri amasung Difu Lok Sabha seat manga gi tamak punnamirep humphuma thoina lamba tawneki khwaidagi ikon konbada phangba pau Barak Tampak ki Silchar amadi Karimganj seat anigi Silchar Lok Sabha Kendra gi manung chanbada leiriba Assembly constituency taret ki manungda Borkhola da chada humbutra nipan Dholai da chada marfu dasamik taruk ahum Katigora da chada marfu nithoi dasamik manga Lakhipur da chada humbutra manga dasamik mapan taret Silchar da humbutra taret dasamik ahumama Sonaida humbutra taret dasamik mapan ani aduga Udarbunda chada humbutra taret dasamik manga ahum gi changda vote thadanaki United Manipuri Arts and Culture Organization Umako gi manga suba chahi gi mifam ngarang thangje numit Umako office Satgaon Guwahati da loop ki president thokchung ngobana mifam apoiduna pangthokre thoromasida iche magi editor Dr. Furi Sabam Biramani amadi Manipuri Sahitya Parisara Assam Kamrup District Committee ki president Huirem Hemangona mithunglen oina daista lengsinki loop ki media secretary R.K. Tamphasana na taram nokpagi warol piraba matung general secretary G.S. Thongrana secretary report amadi account report sing mayamna thamki pung amadi jagoi gi oja ahumda lengyan fi kudol tamki loinana tinkiba akang hikena Arts and Culture gi matangda wafam kaya phongdok patanatana Umako gi chakwa thorang gi matangda warol kaya phongdok nakhi mifamapu gi warol piraba matungda house ki ayaba matungina executive body semki loinana Manipur da narco terrorist ki awaba mayok nariba sina baram oiraga Umako talent han ki thoram chahi ama ani tawdaduna lakhibadu kudongsabe yengtuna makhata na pangthokna na bagi warep lauki nungthil gi thoramda leibak ningba amadi khunungisei gi oiba thoromama Umako gi team na miyamna kudol tamki baga loinana numidase gi thoram chingdemna loisin ki haina loop ki maigei tagi M Priyadarshini Devina paudam lagli Lakhipur online channel asibu yengbiriba singna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu Mitaibu kannanaba amata ngairaba lambidi ST khaktani mitaibu ST channanaba report anidu athubada thabiu haiba kholaw lauraduna Manipur College campus ta ngarang makhatana World Mitai Council WMC na khongjang changsinkhre 2026 delimitation gi mamangda mitai na ST da chalhodrabadi amuk hanna fugat pangamlaroi hairaduna masipumnamak khangna CM na thabak tawbiu haina WMC CEC gi Secretary General Yambem Arun Mitai gi cherol amada phongdoragli
ngarang nungthil Manipur College campus ta changsin ki ba khongjang atuda uri khinbam matau leibi President Women's Front WMC Manipur Unit Arambam Sajan President Youth Front WMC Manipur Unit Thingbaijam Susila Information and Publicity Secretary WMC Manipur Unit na luchingki loinana Peace and Relief Committee Manipur College Singjamaina mapung phana sagut ki hairi Tha asigi tang tara nithoi dagi hauduna All Jiribam Sports Association na sinduna Jiribam Higher Secondary School gi sanabungda team taramathuna saruk jaduna chathariba ahanba KH Arabjan Begum Memorial District Level 5A side Sub Junior Boys Football Tournament ki ngarang sanakiba semi final league round gi ahanba match ta Sunrise Club na CKC Bibu penalty shoot goal mari anida maithiba biduna Sunrise Club final la khongthangjen khre ani suba match ta na Yawol Club na CKC Ebu goal ama suino da maiti bapiduna Yawol Club su final da changki match adu Aziz Haider Glory Konmai amadi Nilkamal na conduct tobiki hayeng April gi tangkun mapan gi nungthil gi pung ahum taba matamda Sunrise Club amadi Yawol Club final da sanargani Nungairaba Pao Hauraglibe School gi mahiroi singi damak computer gi lamda new education policy asigi matam ga chunaraba computer gi anoba course kaya is code na tambi takpi ga dawri class 3 dagi na class 10 gi mahiroi singda marik chumna makhong sengna HTML CSS C++ artificial intelligence amadi machine learning na chingbagi course sing is code na puduna lakchari Akupa marol gi damak ngasimak contact tobiu Contact number 7259244451 natraga hello@eastcode.com da email tobirago aikoi gi address Positech Technologies OPC Private Limited first floor near South Barak Complex Binakandi Part 2 Kasarasam Nungairaba Pao Khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oiruba singi anaba kayabo digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthok handuna I tongta leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankat handuna hakjang phana thamba ngamali magnetology scanning therapy asigi kanaba lobiu ngasimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthil gi pung ama phawa layeng seri chief consultant Dr. M. Santikumar Singha lifestyle medicine consultant Harvard School of Medicine USA certified Rompur Part 2 dasu numit khudingi naturopathy gi makal makha layang patap season natuna layang bahujare advance booking gi damak mobile number 9706 554 286 natraga 9395-732-456 number asida call taubirugu. Aroibada maroiba pau amukhanna CRPF ta khut thabagi thodok adugi matangda Manipur Security Advisor na maralaiba sing chairak pigani lemna tharoi haikre Assam gi Lok Sabha Kendra manga da mikal ingtamna loisinkhre vote thadanabagi chang chada marfuma toidasamik amataret oikhi Uma kongi manga suba chahi gi mifam lupasigi Satgaon Guwahati da leiba loisang da pangthokre WMC Manipur Unit na mitaibu ST da chananaba khongjang makhata na changsinkhre amasung Jiribam da chathariba football tournament ta hayeng Sunrise Club amadi Yawol Club final sanaragani Lakhipuronline YouTube channel gi pau sandok chaba ngasigi oinadi matang asida loijare